Social media gi post mayamda update tawzari ahanba update asidi Sipriya Kanguzamgi post tagi mayamda pathoksari India pumbagi oina 256 most inspiring women gi list ki khangatpada aigi ming serial number 106 ta yaure aduga Mary Komna 126 ta yaure ibudona thousand bire. Next update ta yamba langamba khuman 80 mobile team gi mahak January 27 da Khameloki Kukina ambush tawrakpada khongda soktuna lairakbani mapalamda hauzik layenglaga leibada kaya thoina phagatpa ngamdri mahaki phagalaknabagi layengba asida senfam khara darka oire mayamna nuksibiduna magi account asida angamba mateng khara tawbiyu haina haizari mahaki GPay number 9612223748 lemba kuman. Next update ta haukiba February gi tang taraga nithoida luhongkiba Sugunu dagi aduga tang tara mari dagi lan tawrakpadagi mapam manga ni chakaudriba mioi ama February gi tang 13 dagi masagi anaba amana maram oiraga Jennimsta pukhalubani adubu revis oirambadagi kanba ngamdana March gi tang 3 da laikhidre. Mahak luhonglamdaida laikai da leiba hui ama masa narai haibadagi phaba yaurubada khara sokhibani aduna yaragadi Sugunu da lei anti rabies ki vaccination amta tawbinaba mateng khara pamjai haireba inaudugi yumdasu changbiduna mateng khara pangbiu yamna lairaba yumni laikhidraba mioi adugi mamingna revenge laishram Sugunu pamang laikai apokpagi mamingna laishram sanajauba